अहानबदा मरुब पाउ कक्सिंग खुनौदगी मयांग लंबम रिसिकांतबु चोरचामपुरदा कुकी मिलिटेंट सिंगना कापना हाटखिबदु तोंगान तोंगान बा CSO सिंगना यानिंगदब फोंदोरक्ले हुम्फुगा तरागा तरेत सुबर रिपब्लिक डेगा मरी लेना जनवरी के तांग कुनगा तरुक अमदि जनवरी के तांग कुनगा मरी दा पांगथोकदरिबा फुल ड्रेस रिहर्सल गी दमक लंबी सथोक ससिंदा अहोंगबा लेरगनी लाई पाइबा सिंगना मि हाथीना हाथोक पिख्रबा रिसिकांता हाथपदा चेनबा सिंग फादना लोगी ओइबा चेराक पिबिनबा लेंगाकता इमुंग मनुंगना अपील तौरक्ले रिसिकांतगी मिहाट असिबु यानिंगदब फोंदोकपा ओइना मिसी असिगा मरी लेना सेमखिबा JAC ना कक्सिंग खुनौ लंबी थिंगबगी खोंजंग चंगसिनख्रे मयांग लांगबम रिसिकांतगी मिहाट NIA दा सिनदुना अचुंबा वायल फंगहनगदबनी हाइना फोक्सना दिमाल तौरी अमदी स्टेट लेंगाकना इंटरस्टेट बस टर्मिनस ISBT ngasiदagi amuk hana mathau tawwa hawankhre खुरुमजरे ममी टीवी संदोकचबा मणिपुरी प्राइम टाइम न्यूज मिटिंग ताबीरिबा पुमनमकपु एलांगबम दिलपानी जनुनाद्राम ओक्चरी हौजिक पाउ संदोकना पिजरी हुम्फुगा तरागा तरेत सुबर रिपब्लिक डेगा मरी लेना जनवरी के तांग कुनगा तरुक अमदि जनवरी के तांग कुनगा मरी दा पांगथोकदरिबा फुल ड्रेस रिहर्सल गी दमक लंबी सथोक चसिंदा अहोंगबा लेरगनी हाइना ट्रैफिक कंट्रोल पुलिस विंगना चेरोल अमा थादोरक्ले हाइरिबा अहोंगबा से जनवरी के तांग कुनगा मरी अमदि कुनगा तरुक के अयुकी पुंग तरुक मिनिट कुंथ्रादगी फंक्शन लोइद्रि फावबा ओइगनी नुमित अनियसिगी ओइना लिलोंग लोमदगी लाकपा गाड़ी सिंगना पिसुमथोंग रोमदा चटकनी मोइरांगखोम लंबीदगी लाकपना कैसामथोंग रोमदा चटकनी मयांग इम्फाल लोमदगी लाकपना कैसामपात तमना लाकपना तिदिम लंबी नत्रगा वहेंगबम लेकाई रोमदा चटकनी कोइरेंगई लोमदगी लाकपना दिंकु रोड नत्रगा असेंबली रोड लोमदा चटकनी संजेन थोंग अमजी मिनु थोंग तमना लाकपा गाड़ीना लमलोंग थोंग लोकलाउबुंग थुंबु थोंग अमदी सिंगजमई थोंग लोमदा चटकनी उरिपोक फ्लाईओवर रोमदगी लाकपना नगमपा लोमदा चटकनी न्यू कसा रोडतगी लाकपना नगमपा नत्रगा कैसामपात लोमदा चटकनी तिदिम रोडतगी लाकपना वहेंगबम लेकाई नत्रगा मयांग इम्फाल लोमदा चटकनी खोयाथोंग LIC लंबी लोमदा लाकपना नगमपा लोमदा चटकनी खुमल लंपाक अमजी MMTA लोमदगी लाकपना मिनु थोंग लोमदा चटकनी नुमित असिगी ओइना अहोंगबा से येंगलगा मियामना चटपगी लंबी सिंदोकपियु हाइना SP ट्रैफिक कंट्रोल पुलिस विंगना थादोरकपा चेरोल असिना खंगलकले ngarang numidang chorchampurda kuki militant singna farga tamthina kaptuna hatpikraba kaksing khunaudage mayang lambam risikantagi mihat adu khwaidagi kanba moongda condemn tawi haina kokomigi convener YK Direna phongdokre ngasi lamfelda leiba kokomigi office ta pangthokiba paugi mifam amada mahakna haike ngarangi mayang lambam risikanta kaksing khunau uchal makhongi mihat na taklibase chin kuki narco terrorist सिंबु इंडियन लाक्सेंद्रे मखोइबु मनिंग मखा तमना अकिया खंगलेतना मिहात मिपुन तौहल्ले हाइबगे मयेक लारब खुदम अमने इंडियाना अखोइगी पुंसी अमसुंग लन थुम ngakpigani हाइबगे थाजब अदु पुंगमांग मांगख्रे महाकन मखा तारदुना हाइखे मणिपुर मसिंग यामलबा सेंट्रल फोर्स से लेरुबगे कानब लैशिलक्ट्रे मरम असिना मणिपुर लैरिबा मसिंग यामलबा इंडिया गे सिक्योरिटी फोर्सेस सिंग लोइना मयुमदा हनबिख्रो जिनकुकी नार्को टेररिस्ट सिंगी मिचंग चंगदुना ngak सेंदुना लैरनु येलहौमी अखोइ इसाना इशाबो कंजनब थबक अखोइना तौजरगे जिनकुकी नार्को टेररिस्ट सिंग थेंगनबगे थबक अखोइ इसाना तौजरगे जिनकुकी नार्को टेररिस्ट सिंग असि तकथोक्तुना इंग तप्पा हंजिलबा मतुंगदा लाक्के हाइरसु लान असि लोइरगा लाक्पिरो चाही अहुम फाजिलकदौरिबा इरांग असिबो हानगी फिबमदा हंजिलकनबा तोंगान तोंगानबा CSO सिंगना होटनरिङै तंजा असिदा इंडिया लेंगाकना कुकी नार्को टेररिस्ट सिंगना फ्री थादुना मिचम मियाम हाटपगी थबक चथहलकपा असि लेंगाक अमा लैबगी वाहनथोक लैत्रे इंडिया लेंगाकना कुकी नार्को टेररिस्ट सिंग सिजिनदुना लमदम असिगी इंडिजिनस फुरुप सिंगबु मुथतनबा होटनरिबा असि खुदक्तगी लेपकदबने
मरम अदुना मिचम मियाम ngakhanगani haiduna सेंट्रल फोर्स लिसिंग हुम्फु हेना लमदम मसिदा थाजिल्लक्तुना थमलबसु मिचम मियाम ngakpa ngamdraba सेंट्रल फोर्स सिंग हलहनबिख्रो इसाना इसागे इरमदम अखोय इशाना ngakcherage हाइखि महाकना मखा तारादुना हाइ लमदम मसिदा लेमिनरिबा इंडिजिनस कांगलुप फुरुप सिंगी मथक्ता इल्लीगल इमिग्रेंट खरना लंदादुना मणिपुर थुगाइनबो होनरिबा असिगे मायोक्ता अखोय पुना लेपमिनसे लोइनना इंडिया गवर्नमेंट लमहेन टू हेनबा कुकी नार्को टेररिस्ट सिंगना मिचम मियाम हाटपगी थबक चथरखलिबा से लेपहनद्रबदी मियामगी अचौबा इहौ अमा लाकनी हाइना चेक्सिन वा थमलकले दोइदा सुसानपुर की मफम अमदा हमना तमथीबा मोंगदा अखोगी मियोइबगी मिनुंगसिगी वांगदा कोइगी हमना तमथीबा चिनकुकी नार्को टेररिस्ट कुलाई पाइबा टेररिस्टना कोई नोंगिना कापगा हालंबगी थोदो अमा थोखी बाइबिसी सी याम स्ट्रॉन्गेस्ट आमदा कंडेम तोबा अदु कोकोमी गी माइकेदिगी फोंदोकचरी हाइरिबा लमदमसिदा सुकिमते गामना हौकिबा चही अनीगा था निपान फरकलबा क्राइसिस असि तपना तमनै कोई शांति की लंबी अमदा लाकनबा लेमिनरिबा कांगलुप फुरुप सिंगी मरक्ता पाव फाउदोंनदना कोई मसेन नुंसी सानबा फियो अमा हंजलंगनबा मणिपुर दा तंगदु लेताबा फियो अमा लांगनबा कन्ना लेदिबा सिविल सोसाइटी ऑर्गेनाइजेशन सिंगी माइकेदिगी होनदुना लागसु सिगुमरबा यामना लमहेन तुहेनबा कोई खुलाई पाइबा जिनको नार्को टेररिस्टिंग सी ngasidi maning tamna चलहलकांदा निंग तमना मखोइना तौनिंग ममोंगदा मिशम मियाम सिंगसिदा अकी अखंग पोनबा मिशम मियाम सिंग हालहनबा सिकुंबा पुनमक्सिंग असि ngasi लेंगाकमा इंडिया की लेंगाकमा लई हाइबगी एकोई वाहन थोक लेरत्रबा फिबम मखक्ता ngasi मणिपुरदा लाई मरमदुल कोकोमी माइकेदिगी थमजनिंगी वाफम दि करिनो हरकांदा सिकुंबा चिनकुकी नार्को टेररिस्टिंग सिना चथरगिबा अदुगुलबा तमथिरबा मिहाक मिपुनसिंग असि लाक्सिनबगी महुता हेन मखोइबु योखतपा मानबा मोंगदा दुगुलबा मखोइना तौनिंगबा अदुगुलबा इंडिजिनस पीपल सिंग मितै मियाम सिंगदा हानिंगबा मतमदा हालनबा अदुगुलबा तौनिंगबा मखोइना मियाम सिंग असिबु नमफुदा लमजिनबा अदुगुलबा अकी तुजुंगो पुहन मतमदा इंडिया लेंगाक नंगसि फावबा करिगुंबा मता लाक्सिनदबा रिगुंबा मखोक्तौदबा आइबसे हौखिबा तांग कुनगा माथोइगे नुमिदांग वाइरम पुंग 3:30 रोम ताब मतमदा चुरचामपुर डिस्ट्रिक्ट के तुइबोंग टाउन की जेल कैंपस ता लेबा क्वार्टर अमदिगे कुकी मिलिटेंट सिंगना फादुना पुख्रबा मतुंगदा हैंगलैप पुलिस स्टेशन के मनुंग चना लेबा नजांगी मफम अमदा कक्सिंग खुनौ उचाल मखोंग लेकाइदगे तुइबोंग लेबा महाकी नुपीगी मनाक्ता नुमित कयानी लेरक्लबा मयांगलंबम रिसिकांता चही 38 कौबा मियोय अमा मियोयबगी मिनुंगसिगी वांगमदा मिहाथिना हातोकलंबगी थवोंग असे फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुरना अकनबा मोंगदा कंडेम तवी हाइरे फोक्स की सेक्रेटरी इन्फॉर्मेशन एंड पब्लिक रिलेशन न थादोरकपा चेरोल अमदा थौदोक असिगी अचुंबा लंगला लंगजिन खंगनबा अमदे मराल लेबा कुकी मिलिटेंट सिंग मतिक चाबा चेराक पिननबा नेशनल इन्वेस्टिगेशन एजेंसी NIA दा केस असे सिनदुना थौदोक असिगी अचुंबा वायल अथुबा मतमदा फंगहनगदबने मणिपुरदा थोकलिबा चाही अहुम मपुंग फाजिलकदौरबा क्राइसिस असे सिविल सोसाइटी ऑर्गेनाइजेशन सिंग अमदी गवर्नमेंट की इनिशिएटिव याउना होटनबदगे तपना महौसागी इंग तप्पा फिबमदा हंजिलकपगे तांकक अमदा लाक्लबसु कनागुंबा मियोय खरना मरक मरकता थोहनिंगदबा थौदोकसिंग थोकहंदुना मणिपुरदा इंग तप्पा हंजिलक्तनबा अतमनना होटनबा मियोय खुटपु खरा लैरब्रा हाइबगे चिंगनबा चाउना लैरे चेरोल असना मखा तारदुना मणिपुरबु कम्युनियन टर्मोइल अमदा थमलगा नाकल अमरोमदा बेस्टेक इंटरेस्ट थबक तौबा इलाइट ग्रुप खरना क्राइसिस असिगी मरोमदा खुदोंग चाबा लौदुना लैरमलोय हाइनिंगाय लेते ngarang thokiba लाइवक थिबा थौदोक अमदी मतम खरगी ममांगदा थोकिबा थौदोकसिंग अदुना अमुक्का मियामदा चिंगनबा फावहल्ले अदुगा लोइनना मणिपुरदा महौसागी इंग तप्पा हंजिलकनबा होनबदा स्टेट असिदा डिप्लॉय तौरिबा तोंगान तोंगानबा सेंट्रल paramilitary force sing amadi state forces sing nasu bias laitana pukchel sengna thabak tawba changi amadi state asida mahausa gi ing tapa hanjilakna ba honabada stakeholders sing tanaduna puna thabak tawminaba mathau tai haide
Khurai Haikrumakhong Junior High School gi ground da semgat sagaliba classroom amade computer room anibo hakthengna thugaibada chenariba Khurai ACG MLA asigi mathakta Friends Union Club ki jurisdiction manungda boycott tawbaga loinana mahaka mari leinaba thabak sing amata yaudaba haiba wafam yauna club amadi maira paibi singna akanba warep ahum laure haina yaifa thauram nupi lup Khurai Haikrumakhong gi general secretary Waikom Asalatana phongdorakle wafam asing asi Imphal East ki manung chana leiba Khurai Haikrumakhong Junior High School gi ground da paumi singa unaba amada mahakna phongdokhibane mahakna makha taraduna tha sigi tang taraga nipanda Khurai Haikrumakhong Junior High School gi ground da naungna sagatliba school asige classroom amadi computer room asibo leikai miyam da marol amata piramdana MLA masa yauna miyoi kharana thugairamba thodok ase ima ibel kayagi maikaidege akan mamoong da condemn tawi loinana thodok asigi matang da tha sigi tang kunda Haikrumakhong leikai asigi leiriba Friends Union Club FUC amadi Khurai Konsam leikai mera apun balup asiga loinana mifam ama pangthoke Hairiba mifam aduda thugairam laba room ani asibo mari leinaba singna thuba matamda semgat sagat hanba hauzik semgat sagat piduna matik chaba infrastructure leiraba school asigi ground asida makhatana development gi lakpa classroom khudingmak makhatana semgat hanbada amata oina yetnaba leitana amade school ground asida semgat sagatliba noba room ani asibo thugaibada generiba Khurai ACG MLA bu Haikrumakhong Club asigi jurisdiction manungda boycott tawbaga loinana mahaka mari leinaba thabak thoram sing leikai asi miyoi amata saruk yadaba haiba akanba wakpham ahum ase miyamna amato oina lepnare haina shu mahakna phongdokhe MLA Susindro Yaimana akoigi JCB thajal aga masamak yauna akoigi mystery sinduna mathakta karingagi mathakta akoigi JCB na akoigi nomba haitare ko maduna takpadi school asi khatang mangna thugai bagi wakhalon khaktang natabida hairiba mystery singdugi thawai sumana temsingna bana haibase aikoi lekai sigi maira ama oina praja ama oina akoina condemn tawi aduga hairiba mifam aduda aikoi miyam singi mod mathang manaw naina lawrabagi tungda miyam pumba amata oina resolution ahum kha aikoina tajaki resolution ahum adubu manipur miyam da amadi lekai khuding mangna hangnarakpa pakhumdo madu piningba ama oina ngasi aina press media agi mangda adugu resolution ahum adoina thamjage Number 1 da education department amadi anauba room ani asibu thugai biramba mari lainaba miyoisina athuba matamda semgat sagatna ba haina amato oina yanaki aduga ani shuba resolution dana number 2 resolution da hauji semgat sagat piduna matik chaba infrastructure lairaba school ground asida makhata na development gi lakpa classroom khuding mak semgat hanbada amata oina yetna laitana yanaki ba hairiba numitugi mifam duda aduga home super resolution da hauji mak semgat sagat lagiba school ground asida anauba room ani asibu hatheng nana thugai ba senari ba Khurai Kendra gi MLA bu club ki jurisdiction manungda boycott tauba amadi mahaka mari lainaba thabak amata lekai gi miyoising amata na yawdaba haina amata oina yanaki Matam kuina tumina leiraba matung mitaina santi hanjilakle kaidawngai loigani lan asi khanjaduna tangdu leitaba punsi ama halaknaba kanna hotnaringai cherak asida ikhang khangaudana ngarang tang kunga thoi January 2023 ki numidang pung 10 muk taba duaida yamna tamthina minungshi leitana hatopikhraba kaksin khunaudage mayang langbam risikantagi mihatna nahongna khoi sauna hanbada nathana mihat asi Kangleipak Kanba Lupna akan moongda yaningdaba phongdorakpaga loinana mara leiba khudingmak cherak pigadabani haina phongdorakle cherol asina makhata na hai risikantana mahakinupi Chinnu Haukip Kukiga pau phaunaraga Nepal dagi mahak unanaba makhoigi Kuki gi organization sing pau phaunaraga ayaba lauraga mahakinupi unaba lakhibani thawong asi ngarang risikantana mahakinupi ga chatlingaida tuibong dagi pharaga pukhraga Churchampur gi Henglep subdivision ge Najang lomda tamthina hatoppikhibani United Kuki National Army UK NNI haina chingnaba singna risikantabu pharaba matung otpiraga miyoibagi minungsi yawdaba maongda makokta nongmaina anirak kaptuna hatkibase terrorist ki thongni Kukina separate administration tanbada chamjaraba micham praja mayam ama hatlaga makhoigi demand phanggadawribra natraga kari manungda aronba agenda leibage
Maichaina Santi Hanjinaba Tumina Laiduna, Tangdu Laitaba Lamdam Ama Oinaba Hotnaring Cherak Asida, Kukina Chamjaraba Mitay Mayam Ama Paduna, Manghan Kre. Amadi Kayamana Tamtina Hat Kre, Ngarang Siribasimaksu, Praman Amane. Aduna Tok Liba Thaudok Asida India government Amadi, Manipurgi President Rule Ngaki Sasan, Paibiriba Governor na, Tumina Yenguna Laitopa Yaroi, Amadi, Tawongasigi Chapchaba Exon Lokat Kadabane. Karigumba Tumina Laitopa Tarabadi, Ngakpi Senbinaba Laitraba Mitay Aikoina, Tumina Yenguna Laitokloi. Akanba Miamgi Oiba Kongjang Changsilakani Haina, Cherolasina Makatarakle. Kaksing District ki Kaksing Khunau Uchal Makhong Laikai da Laiba Mayang Lambam Risikanta Apokpa Ming M Tombibo Churachampurda Mana Lauduna Leire Hairiba Kukinupi Amagi Yumda Paduna Ngarang Tamthiba Mihata Hatokiba Ase Amuk na Hongna na Kanglup ki Lanto Hanaba Thawoina Lamhen Tuhen Basingna Sinba Thaong ni Haina All Manipur United Clubs Organization Amuko Poirei Leimarol Meira Paibi Apunba Manipur PLMPAM Committee on Human Rights COHR All Manipur Women's Voluntary Association Amuwaba Amade Manipuri Student Federation MSF na Lawe Thawong asibu lup mangana awangba thakti yaningdaba phongdokle Thohaningdaba thaudok asina Kanglup amana Kanglup amabu mafam matam amadai hekta Tanja lauduna Hatna Sunaba Thohanaba Silakliba Haibase Kangminaduna Manipurda Kunda Lekta Duna Hingminariba Purupumna Makna Thawong asidagi lapna laibinaba lup mangana Jackson Warol Thamlakle Cherolasna Makata na hai Kanagumba Kanglup Purup ki lamhen tuhen basingna Chatharakliba mihat mipungi thawong asina maram oiraga Kanglup ki hatna shunaba ohengumse lamhen tuhen ba khulai matik chana paiba singbo matik chaba ahakpa cherak lengak na pinaba thabak paikhat kadabane Khulai paiba masel ki kapna duna Hatna Shunabada Karishu Hainingai Leite, Adubu Lamhen Tuhen Basingna Maning Tam na Micham Miam the On Sinduna, Hat Pahaibasi Miwe Amakakta Chataba crime nate. Malengi Miwe Bakunagi Matakta Chatarakpa, a Choba crime amane. Maramaduna Lebaki Santi Tugairiba, Kanglupki Lamhen Tuhen Basingbo, Atubumatamda Lebakna Lakshinduna, Waroshin Purakna Balup Mangagi Maikaidege, Akanba Wafam, Marilena Basingda Tamlakle. Kuki Kulai Paiba Singna Mihatina Ngarang Hatok Pikraba Kaksing Kunau Uchan Makong Dege Mayang Lambam Risikanta Sahi Kuntraga Matoi Hatpada Chenaba Sing Atubada Faduna Logi Oibacharak Pibina Balengakta Imung Manungna Apel Taurakle Laibak Tiba Thaudok Adugi Matang the Pau Mishing the Risikanta Gi Mama Bokna Fongtorakpada Laikidraba Risikanta Si Chahi Karagi Mamang Dege Nepal the company Gi Thabak Amatauduna Laibane Mahak Chochampurda Lai Haibase Imung Manungna de Karimta Khangde Thaudok ase ngarang thoklakpada khangbani hairaduna Mahaka Nungsinajaba Chochampurgi Tuibongda Nupi asina Kuki Kulai Paiba Singa Loktunaraga Hatok Piribra Haibagi Chingnaba Lai Mihat Pasing Dandi Pigadabani Loinana Nupi Adusu Pabhiu Haike Risikantagi Apokpa M Tombina Fongtorakibada Thasi ki Tangtaraga Mapanda Phonda Machanupa Paisa Tarak Lambadi Laiki, Hairaduna, Mahak Chochampurda Lady Haibadi Hairakte, Marakta Pon Taurake Hainasu Hairakiba, Adudage, Ngarang Thaudok Asi Thoklakpada Khangbane, Mahak Nahai, Machagi Misi Asida Chingna Badi Karalai, Machanupana Company Matam Queen Tabak Tauduna Talakpa Paisa Singde, Nupi Sida Loina Talambane. Makoina Tanjaba Senfam Sing Adudi Hayeng Kona, Makoigi Tungi Oizarasanu Haina Kanduna Lairakbane. Machagi Misi Asida Chenabasing Paduna, Logi Oiba Cherak Atubada Langakna Pibu Haike. Mazi Nepandama CPG engineering or Labane, Adu Mazi Lan Mamangagi Shuti Hulaki Dreva, Adu Handaxi Shuti Hulasi and a Kangdeva, Adungarang Ganozina Bang Kangnaba Nupizi, Sina Smite of the Light, Potri and Pondori Manita, Puntaruk Makai the Pagi, Taruk Makai the Pagiba, Angang Zimana Kangnabzi, Angang Pagi, Hotkari Pau, Amok Supirati, Quasica who's a Pau, Ponande, Aduka Sirakanzi the Pau Eva, who you
kano ma suti thoglaki khangadi e sangonu khot kanu irang lei kholi haidu mana airport tagi nupa ji pusallaga sangi ona sira kana khange ba mana pusallaga sangmani irang ji da mana angang du ne ya da changaju e isi angang du la e khole adu police tor lok thorau haibagi pawm ta jupi de adu mana ipa du ki chahi tare ki tolop tu pam bai no ta mana khunek tawraga ipa du hatoga mana hojikta ai gi ipu roi bane na songchanna ba ma khoi luhongi bazu laite karim laite no ma koiba la ami magi mama mamsa kharaga khangnai cha nai chumi luhong ne tawraga lan toksan gre luhong gi bazu laite longna leina gi bazu laite adu ga mana hojikta paisa kitang pam bai dong ta ipa du hatoi mi ma phabiu adu ga dandi pibiu mi hat pa puthok piu Kuki Kulai Paiba Singna Mihat Tina Hatpi Kraba Kaksing Kunaudage, Risikantaki Mihat Asibu Yaning the Bafongdrakpo Oida, Misia Siga Marilena Sam Kiba J. A. Sina, Kaksing Kunauda, Indo Brahma Sugunu Rotki Kaksing Kunaulam Kaida, Lambi Tingbaki Kongjang, Jangsin Kray. Kongjang Adu Marilena, J. A. Sigi Convener, Kumukcham Pradipna Pongdrakpada, Risikantaki Mihat Asi Yamna Akan Mamo Ong the Condemned away. Risikanta Misiasi Yamna Chinganingai Oibana, Misiasi and Nayada Sino, Mihat Asida Chenaba Mui Sing Fadriba Fawa, Lake Kidabagi Asiba Hakchangsu Low Kiroi Haidaduna, ZAC Madi Miyam Taliba demand sing Asi Pangjiba Fawa, Makhatana Tongan Tongan Bakongjang Kaya Leptana Jang Sin Kigani Haike. Risikanta Mihat Ki Mayukta Sang Sin Bakongjang Adu, Ngasi Ayuk Angan Bada Ahan Bo Oina, Kaksing Kunau Kaitel Thong Londuna Kaitel Aduda Miyam Pundana Hauke. Tungda Kaksing Kunau Lamkaida, Miyam Punna Indo Burma Sugunu Road Thingba Hauke. Kudak Tagi Sangsin Kiba Kongjang Aduna Maram Oiraga, Lambida Lakpa Miyam the Suchauna Kudong Chada Mayuk Nake. Miyam Ki Kongjang Aduda Palm the Todok Sing Tok the Nabakaksing District SP Priyadarsini Laishram Su Laktuna, Imung Manungamadi Ze Sigi Mihut Sing Su Una Kibagaloina, District Police Ki Maikai Dagisu Akan Ba Seksin Tauranke Alaukat Ke. Narang thoning dapat thogdok narang January ta kun ga mathoi 2026 numit asida yamna lebak thiba thoning dapat thogdok akoigi naunupa manglambam sikantabu yam tamthina hatopi kibagi semjari ba ngasi asigumlaba GSC asina thamjari ba wafam singdi asiba hakchang lebak mayam khangna atubada puthokpiyo mara leiba mihat pasing atubada dandi pibiyo hairiba case asi akoi NIA da atu matamda bayan biba pami aduga PR lengak si leiraga akoi khara safara adra aidi bising mayumda hanjilakna leba ki rangje tang taba amala abra haina khanjiraga asi kumlaba lamen tumenba kuki khulai paiba singbu nongmai gi trigger thingba ngamdragadi yam thuba matamda PR lengak sina popular government amada lenga asi sinabiyo hairiba wafam sing asida karigumba government na atubra thabak onthorok ta targadi ekhoi manipur da leiba she sho singa loinana ekhoi akan ba khongjan changsilakani jesina thamjariba dimal asina yam thuba matamda effectively ekhoi thabak onthorok ta targadi changsiliba khongjal se ekhoi makha dum sathagani lepage ekhoi wafam leijade masi leiba manipur da leiba she sho singa loinana ekhoi akan ba khongjan sidagi hen ba khongjan changsilakani sai thamjari Civil Aviation ga mari lena ba tongan ba course singi tampham Institution K1 Aviation Imphal Branch nga se Kainsampat Churchampur bus parking da hangdokre. Tharamadu da Dr. Kundrakpram Roman Kumar Mangang, Principal KM Blooming Higher Secondary School Khangabok, Thangjam Thoiba Singh Social Worker, Thangjam Ongbi Parameshwari Devi Eminent Manipuri Film Actress, Amade Kundrakpram Sankar Singh Founder K1 Aviation Khangabok na athoiba mitunglen sing oina saruk yakhe. Tharamga mari lainana K1 Aviation gi founder Kundrakpam Sankar Singh na haike. Manipur asi civil aviation gi lamda yamna sothana leire. Adubu masi gi darkar oibadi noma gi hengalakle. Mahakna makhata na haike. Ahan bo oina mahakna achoba thaudang lauduna kumjari singani ga kunga marida Thawal district ke Khangabok ta K1 Aviation haina ming thonba tongan ba civil aviation gi course sing gi tampham institution asi link khalakibane institution asi da class 12 graduate amadi master loiraba mahiroi kaya laktuna air hostess cabin crew aircraft maintenance
aircraft engineering ground staff na chingba tongan tongan ba crossing tamnabage khudong chaba piri mahairoi singi demand hengalakpadage ngasigi Imphal branch asi hangdorakpani haiki K1 Aviation के founder ने हाना K1 Aviation खांगाबोक से खांगाबोक already हाना लग रहे 2024 तक होगा कोई K1 Aviation है इंस्टीट्यूट से regarding कोई aviation का मरी लेने पर तोमान बा department से नहीं जब बता रहे for example कोई cabin crew की लेरी बा ground staff की लेरी बा अदगी कोई की aircraft maintenance engineering की लेरी बा अदगी air traffic controller के exam खाने बंगाल से लेरी बा BBA की in the aviation high but toman department singida koi hogiba 2024 ge horga khanga bokta hana hangusar ga lebna dong se sina koi Imphal branch ka haja batare se se inaugurate to ge tan jana ko je luxurious Gender Inclusion and Equality Initiatives or PM Usha gi makhada numit humni gi oiba volleyball masana gi nupi singi oiba training program ama ngasi Liberal College ki seminar hall da hautokre Liberal College na sinduna pangthokiba thoromduda college asigi principal Professor N Sanjoy VP su oiriba PM Usha gi nodal officer Dr W Pradip Kumar amadi atai oza singsu sarukyakhi Sanabada set kadaba uniform singsu principal na sanaroi singda yenthoke Training program asi PM Usha scheme gi makhada yamna kanagadaba NEP 2020 ki saruk amani haina principal na phongdokhe Matam khara mathau tawba lepraba interstate bus terminus ISBT ngasidagi amuk hana lengakna mathau tawba hawankre Kumal Lampakta laiba ISBT complex ta pangthokpa thoram amada Manipur gi governor Ajay Kumar Balana bus service asi amuk hana lamthakibani thoram asida Jiribam Kaksing None amadi Faizon district singi district transport office singsu hangdokhe thoram aduda State ki Chief Additional Secretary Anurag Pai Sarukyaki ISBT Imphal nauna semgat pagi atyan film amasu miyamda uttuna yenghangani loinana ISBT amuk hana mathau pangthokna ba hotnabada kathokuna mathau pangthokhiba department singi employee singsu harau tayamna oktuna ikai khumnaba utke masigi matungda governor na tongan state sing amadi state asigi manungda chengadaba bus sing lamthake ngasidagi tongan state asigi lambi taragani thoida bus stand ba hawgadariba mafam sing adudi Imphal Tamelong Ukhrul Kamjong Wobagai Sugunu Yangangpokpi Chandel Laisangthem Moirang Kaksing amadi Imphal Yaripokne mafam sing asida chatkadaba passenger singna Kumal Lampakta laiba ISBT complex tagi bus tongane bus tongnaba ticket sing bus conductor dagi electronic ticketing machine natraga online booking natraga mobile app Starbus Manipur da fangani haina phongdokhe All AGC Manipur State na LPG gas consumer singna chakthong gas ase matau karam na sijinagadage amadi khudong thigadabadagi matau karam na ngakthokadage haibagi matangda mass awareness cum training program ama Bisnupur district ke manung chana laiba Laimaram Waroiching community hall da all gas care Manipur State ka Irengbam GP gi ward number 6 member Maitram Shyama Devi ga khushamnaraga mass awareness cum training program ama Laimaram Waroiching community hall da pangthokre Hairiba awareness program aduga mari lenana AGC Manipur State ki manager S Hais Joy Prakash na haikibada gas haibasi nupi oibi singidi yamna maru oiba amadi khangdaba yadaba amani aikhoina gas asi khangjiludaba amadi khangdaba yadaba posak amani gas haibasi munna khangjilurga di bomni maram asina gas ki maramda ningthina khanglasi haina phongdokhe Kuki Kulai Paiba Singna ngarang numidang yamna tamthina hatok pikraba Kaksing Khunaudage Mayanglambam Brisikanta Mihat ki mayokta Kaksing District United Club Organization Kaduko amadi Khukampal to Kaksing District na sinduna ngasi lamzauda wakat mifam chathakre wakat mifam adu saruk yakhibe khunai kanba maira paibi luke Kaksing District ki General Secretary RK Lakshmi Jabin hai Bharat Sarkar na Santi Hanjile haina tattana lauri adubu security personnel listing nifu hena mathau tawduna leirabasu chingilam sing
kuki khulai paiba singna khulai pairaga phongna chatle amadi mioi kaya atamna yamna tamthina hatle thawong sing asi Bharat Sarkar na aikhoi masen nungsinadana basilak palalong amani haina lawroidaba leite maram asina asigumba thawong ase makha tana thokhanbiganu haina Bharat Sarkar da thamlakhe mahakna makha tana hai lamdam masida thokliba irang asi athubada lotion handuna mayum thadoklaga relief camp ta leiriba sing mayumda hanjin handuna tangdu leitana leiba fanghalu haina so Bharat Laingakta RK Lakshmi na thamlakhe ahingda eikoigi mayang lam kaching khunau dagi mayang lambam risikanta bu mi hathi na hatu pibagi damakta ngasigi mi famasi phamjabani aduga masigi makha tarakpada kaching district asida leiriba eikoigi kaching district united club organization amadi khugampal anina sinjaduna ngasigi sit in process asi ekoi sinjalangjabani masigi makha tarakpada ekoi india government gi mafamda ekoi wafam kayama ekoi haizaningi ngasi irang asi yanare tangdu leitare haibagi kholang mayam amadi india government gi thoklakli aduga makha tarakpo ina eikoigi in manipur da listing nipu henba security personnel sing deploy tawraga leiriba mafam masida armed militant sing asina ekoi freely movement tawrakanda ngasigi mafam kayada ekoi mi hak ni tawrapa aduga mi report nairakanda video viral orakanda ekoi masengi marakta nusisanadaba thawong divisive policy India government na silakpasa masi ekoi khudakta lepiu haidana India government akoi haizaning ngarang lambigi khudong thiba accident amada nupi ama laikhidrabi nupi adu pambaina luchingba UNLF ke hanagi acting chairman hauzikna member of the advisory committee oiriba nongyai gi loinabi ngasepam jibalata devi ne hairi nongyai su thaudok aduda kokta sokpagi mafam nipanda stitch tawraba matung hauzik discharge tawkhre thaudok adu thongju boroi makhong ge crossing da thokibani laikhidrabi jibalata amadi mahaki mapuroiba nongyai two wheeler amada ngarang numidang pung tararom taba duaida thabak ama chatluraga halakpada four wheeler amana thomlambani hairi kumsi chahigi nompok ningthau panthoibi yaripok top chingthagi lai haraubagi thoram lakliba February gi tarik 19 lamtagi nongma panba numit asidage numit 13 ni chupna lai haraubagi thoram pangthokadoriba asigi mangoinana Andro Assembly Constituency asigi MLA oiriba thongnaujam Syam Kumarna laibung asigi akoibada leiriba Kangpok sangsing asi nauna flooring tawduna lai haraubagi thoram yawba lakadoriba miyamgi phampham khudong chanabagi damak semjin sajinkre hairiba Kangpok sangsing asi nauna flooring tawbiduna semjin sajin bikiba sida nongpok ningthau panthoibi thaugan Kanglup yaripok topching thana MLA thongnaujam Syam Kumarbo ngamkhai leitena thagat pagaloinana matung tarakpada matam shangna miyamgi thabak thoram puba ngamba nongpok ningthau panthoibi anina yaifa pibirasanu haina makhatana fongdorakle paugi marak thatna atenba break amatang launasi 15 years and experience leraba kairau bitra awang lekai daleba mukta sinusitis therapy na sinus kamari lenaba treatment amadi ahenba treatment kaya tawbagi kudong chaba pizari treatment sing adudi naton funba kok chikpa naton mahi toina taba hakthi khanba mit hagachaba nakong ngangba naton manam phawdaba thaba kheba madi khanau naba asina chimbani Akupa Marol Gitama contact number 9856855500 natraga 9774454063 da contact tawbirao Mari maga tay tara mukti mayani ito budi daw bi mukta da yin dagi mai gi sinus le ram mayam ti lo ko ra ba tu mo ko ba de ko ra ba na tu mo di kara ai mun tin kai ta ni khap phul le
ꯌꯨꯡꯉꯀꯥꯟꯗ ꯌꯥꯝꯗꯤ ꯐꯔꯅꯤ ꯌꯦꯡꯉꯣꯀꯣ ꯅꯪ ꯁꯤ ꯐꯨꯜꯂꯤꯁꯦ ꯁꯤ ꯃꯅꯨꯡꯗ ꯆꯥꯎꯔꯤꯁꯤ ꯌꯦꯡꯉꯣꯕ ꯑꯁꯤ ꯃꯄꯥꯟ ꯊꯣꯛꯑꯝꯃꯤꯗꯅ ꯁꯤ ꯃꯅꯨꯡꯗ ꯍꯟꯖꯤꯟꯈ꯭ꯔꯦꯕꯀꯣ ꯃꯅꯨꯡꯗ ꯍꯟꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯎꯁꯥ ꯃꯆꯨ ꯑꯣꯜꯂꯛꯑꯦꯕ ब्रेक की मतुंगदा तरामना ओक्चरे मखाताबा पाव अमुक हना पिजरे boycott tawbaga loinina pung taraga nipan total shutdown tawgani haina Kangleipak Communist Party apunbagi publicity secretary Punsirol Maiteina thadorakpa cherol amana phongdorakle loilam sandokpa Indiana miyoibagi hak khongoina duna namlau laushin khiba iramdam Kangleipak asida makhoigi 77 suba Republic Day celebration pangthokani tawriba si boycott tawbaga loinina pung taraga nipan total shutdown tawgani total shutdown asi chatliba tha asigi tang kunga mangagi ahing nongyai hauraga January gi tang kunga taruk ki numidang wairam pung taruk fawba laigani hairi hiram khudingmakta khetnariba Indian singna Kangleicha singda yengliba mitiang amadi utliba thawong thawda mayam asina aikhoiga makhoiga punsinba tinsinba yade haibasi mayek laraba khudamni loilam sandokpa Indiana iraipak iramdamasida divide and rule policy chathaduna thengkhang kayarak phurup Kanglup masel khatna chainaba thohallibasine punsinba tinsinba yaroidaba Kangleipak asibo machet tana thugaiba haibasi loilam sandokpa India ge phatraba lalong amani kaufade ningtamba manaba khunai amagidamak homin kaminarakliba phurup Kanglup pumnamakna amata oina punsinduna punbagi pangal sagatminasi loina Kangleicha singna ngasi makaramba phibam da lai haibase wakhal munna khanthaduna punna lantheng minaba matam oire saruk yafam thoktaba loilam laingak sandokpa India ge 26 January 77 Republic Day celebration asi Kangleicha pumnamakna sintha lepiduna mapan thopigeno total shutdown asina electronics print media news media thawdo wathok medical emergency na chingba singdadi shutdown asina konsiloi haina cherol asina makha tarakle ngarang Hairok Part 2 Bazar da miyam yu oiba mifam ama Hairok Part 2 Bazar Development Committee na sinduna numidang wairam pung manga taba matamda pangthokre thoromaduda ke hais maniyai masing nungsi sana laima chairperson Hairok Municipal Council and Dilip Singh Councillor ke hais Sant Singh ex councillor amadik ahal ibungo yaima singna athoiba mithunglen sing oina saruk yakhe ngarangi thormaduda miyamna amato oina yanaduna Hairok Bazar da ising marang kaina fanghanaba honaba amadi public toilet ningthina thamba bazar ase matik chana mai thanba amadi athubada social service ama tawduna luna na thamba athubada municipal council asigi thaupuba sing amadi club ki thaupuba sing phaminaduna committee ase hena chauthok hannaba amadi committee asigi convener oina Tihai Sunindra Singh bu khalle hairi Mihat thina kuki kulai paiba singna Chorchampur da hatok pikraba kaksing khunaudagi risikanta misi ase yamna kanna condemn tawbaga loinana thawong ase Manipur da santi hanjilakpa pamdaba mioi kharana thawoina thokhanbani mihat pada January sing athuba matamda phanana ba hotnabada angamba thaudang lauduna hotnabaga loinana imung manung amadi JAC na changsilakpa khongjangda mateng pangani haina 12 Manipur Legislative Assembly election da sugnu Asia BJP gi mirep oikiba mayanglangbam binod na phongdorakle wafum ase ngasi BJP sugnu manjal gi president ke hais nabachandra yauna kaksing khunau da pangthokpa pawgi mifam amada M binod na phongdokhibane mahakna makhata na hai state asida santi hanjilakpa haure haiduna IDP shing tapna mayum da hanjinaraklaba matam asida asigumba hingsa thoglakpa ase yamna thamoi shokna strongly condemn tawe binod na makhata na hai Manipur da lengak ama semnabagi thorang ama tawrakpa sida lengak semhan ningdaba group kharana thawoina na tawrakpani masigumba yamna tamthiba hingsa ge thabak shing thoktuna state asida santi mapung fana hanjilakna ba hotna minasi haina sho leibak miyamda apel tawrakli khoyangang ama nangbam akhoi risikanta ko ba chapon le kai teki anwai tabu thodu amada ko ki dum ba agi militant singna tamtina hat pagi khoi ma khoi tajare amna highest thakta yo highest thakta ko condemn tawjari mudu am noiti
mana lek de bing munung madi na wari badai shamak madi khoi mandal club na khoi condemn taw yang strongly when no men sila ya na khoi di khoi khana de gi amna no men sila na khotna sei azala pasiyam conflict sida haina harau dana IDP yum da sangna ba matam sida khoi di ayam ba sangna dana khona na tong ba sim matam sida sumba la khoi tanja sida sumba la bukti bo thong thong mo thok ki ba si am noi jate si thamo shong noi jate Assam da Trojainana Kundariba Maitai Singbu Indian Constitution ge ST list da chalhanna ba demand tauduna masing yamlaba Maitai Singna ngarang rally chatkre United Manipuri Association Assam All Assam Maitai Artists Association Apunba Ima Maira Paibi Assam Amadi Manipur Apunba Yelhomi Lupna Kushamna na sinduna Assam da Kundariba Yelhomi Maitai Singi Autonomous Council amathamna ba loinana Maitai Singbu ST list da chalhanna ba takshin ba oina rally adu shinbani haire Report asing matung ina Yelhomi oiriba Assam gi Maitai Singna talakliba Assam da Maitai Singi oiba Autonomous Council amathamna ba demand tawrakpa se matam kuirabani adubu ngasi fawba Assam laingakna tashinnadana laithokli haina rally adu da saruk yakiba All Assam Manipuri Artists Association gi President Ace Novin Maitai na phongtoke Manipur Apunba Yelhomi Lup ki Thomi Shingsu Hozai da pangthokiba rally adu da saruk yake Assam da Kundariba Maitai Singbu ST list Chanhandri Fawba Makhal Makha Kayagi Khongjang Changsin Kigani Haina rally adu da saruk yakiba singna phongtoke Nigeria ge awang nongchup thangba mafam amada sakhangdaba khulai paiba militant singna ambush satharakpada police officer ama yauna security gi mioi taruk sekre thawdok asiga mari leinana Nigeria army gi wangangloi David Aden wasina phongrakpada ngarang gi ambush adu leibak aduge Jamfara state ta thokibani haire lanmi singi maikai degi yamna kanna thawna fana khut hanke loinana manak nakpada leiba micham kaya soktana ba honabada khudong cha daba mayok nake masina maram oiduna lanmi manga amadi police officer ama yauna punna security gi mioi taruk sekhibani panba yabadi Nigeria ge awang nongchup thangba amadi mayai thangba lamdam sing ase khulai paiba militant singna yamna toina attack chathaduna khwaidagi kanba khut thokna ba mafam adu oiduna lakhibani Haukiba Thakara Sida insurgency gi oiba irang kaya amasu lairibani mafam aduda militant singna micham phaduna ransom tanbagi paw shulai kumjali singaniga supna mapandagi hauna khulai paiba militant singna nongchup ki education system nam thabaga loinina mafam aduda Islamic law chalaina ba thawrang tawri hairi Handakta US President Donald Trump na Greenland yawba US ke anoba map ama puthorakpadage khoishaunarba Greenland ge Prime Minister na mahaki miyamda US ka lan thengnina ba checks na laina ba khanghan khibaga loinana chinjak marang kaina paishiduna thamna ba pauktak pikre haire US ka thangnana napigani US ka thengnana ba Greenland ge miyamna chana thakna ba marang kaina thamgadabani haina leibak adugi Prime Minister Jens Frederick Nielsen na lauthokibani press conference amada wangang nuduna Nielsen na haike athuba matamda mahaki leibaka America ga lan soknaraba yana leire adubu chap chana haibadi ngamdri miyamna cheksinna matam pumna makta leigadabani lan thorakpa haibasi tamba ngamde maramaduna lan gi thorang tawhobana achumba khongthang oigani Greenland gi lengakna leibak asigi micham miyam gi oiba guideline ama semna ba thorang tawri athuba matamda guideline adu law thoraklagani guideline asigi manungda leibak asigi miyamna oiba guideline ama semnaba miyamgi oiba guideline ama semnaba thorang tawri athuba matamda guideline adu law thoraklagani guideline asigi manungda leibak asigi miyamna yamdrabada numit mangani ge chinjak pai shinduna thamnaba wafam yauri
Jharkhand ki West Singbungda leiba Sadar Hospital da e kap lubadagi matai manau amadi makhoi gi macha nupa ahal HIV positive oirakpadagi state aduda leibak wathok oire haide thogdok asiga mari leinana victim gi imung manungna phongdokhibada haukiba kumjali singani ga kunga humdoi gi January da nupi asi Sadar Hospital da C section gi khuthang da angang ama pokhi maduda e ka hena chatpadagi hospital asigi blood bank dagi e lauraga kapkhi Masigi matungda nupi asi anirak shuba oina mamang chahi gi June thada mirol lakpa matamda check up tawda HIV positive oire haiba khanglakibani haide masigi matungda mahaki nupa adusu e test tawda HIV positive oina lairambani loinana makhoi gi hana pokhiba nupa macha adusu test tawda HIV positive oiramkhibani asigumba yamna ningba kainingai oiba thodok asi hospital authority na infected oiraba EP duna kumjali singani ga kunga humdoida kap khibadagi thokhibani Mari leinaba singna midyang changbiduna maralaiba sing ain yoiba cherak pibinaba taksin khre haidi US ke President Donald Trump na Greenland lokshinaba angambi thakta honarakpada US amadi NATO leibak singa unkhatnabagi chang noma gi wangkhalakle Donald Trump ki thawong asi yaning da phongdoktuna North Atlantic Treaty Organization NATO gi leibak singna Greenlander land gi sajil ama athuba da pangthoknaba France President Emmanuel Macron na khanghan khre haide mahakna haiki karigumba US na NATO leibak singa land thoraklabade France na khulai amade military gi mateng pangani Panbayabadi NATO leibak singna su US na Greenland lokshinaba honariba thawong asina maram oiraga achauba lanjau ama thorakpa yai haina Donald Trump ta haikrabani adubu Trump na Greenland lokshinabagi wafam haujik su handokpa laitri hairi Japan gi Courtna leibak adugi hanigi Prime Minister Shinzo Abe nongmai na kaptuna hat khiba mioi ado mapunsi tupa jail da leina bacherak pekre haire ningsingba yabadi chahi ahum makhai gi mamang na masagi chahi nifuga manga suraba tetu suwa yamaikami kauba mioi amana Japan gi hanigi Prime Minister Shinzo Abe minung shilaitana yamna nakna nongmai na kaptuna hat khibani Laikhidraba Shinzo Abe asi India ki Prime Minister Modi ga yamna naknaba mioi amasu oikibani Japan gi city ama oiriba Narada hanigi Prime Minister asina election ga mari leinana wangang lingaida Yamagami na minung shilaitana changsilaklaga nongmai na kaptuna hat khibani Laikhidraba masagi chahi humfuga taret sukraba Shinzo Abe ase leibak asigi khwaidigi sangba premier amasu oikibani thodok asiga mari leinana Prosecutor na mapunsi chupa jail da thamna bacherak ase pinaba warol thamki loinana mihat adu khwaidagi tamthiba mani haina phongdokhi $74 kg master da thasi ki tangtaraga nipandege kunga mathoi fauba Haridwar pangthokiba S Heis Subatra National Full Powerlifting and Deadlift Championship da Thongnauzam Somokancha Luangna gold lawrapada Lions Club of Imphal Central apunba Thongnauzam Sagai Trust Johnston Higher Secondary amadi mahaki marup singna makhataba thabak thoram singda hena mai pakpa ngamba oirasanu haina phongdurakli Loinana championship asida Manipur gi oina sanaroi singna gold tara silver mari amadi bronze ama lawba ngamlakhi hairi Aroibada maroiba pau amuka hana pizeri
Kaksin Kunaudagi Mayang Lambam Risikan Chabu Chorchampura Kuki Militant Singna Kaptuna Hatkibadu, Tungan Basi Eso Singna Yaning the Fongdrakli. Humputara Taret Suba Republic Diaga Mari Lenina, Janawari Tang Kungataruk Amadi Kungamari the Pangto Kodriba, full dress rehearsing the Mug, Lambisa Toxas in the Okongolagani. Kuki Kulai Piba Sing Mihatina Hatok Pikraba Risikanta, Hat the Teneriba Sing Father and Logi Batarak Pibinaba Langakta Imung Manuna Apil Torakli. Risikanta gi Mihat Asibu Yaning the Fongdo for Oina Misia Siga Marilena Sam Kiba J. Sina, Kaksin Kuna Lambi Tingbagi Kongjang Zangsin Kray. Mayang Langbam Risikanta gi Mihat NIA da Sinaduna Achumba Wahel Fangan Gadabani Haina Pox na demand Torakli. Amade Stat Lengakna Interstate Bus Terminus ISPT Nasidagi Amukhana Mathaw Tawba Hawankre. Ngasigi oinadi Mami TV na sandokchaba Manipuri Prime Time News matang sa losinjare bidyang tabiriba pumnamakpu amukahana krumjari. $15 and experience leraba kairau bitra awang legai daleba mukta sinusitis therapy na sinus kamari lenaba treatment amadi ahenba treatment kaya tawbagi kudong chaba pisari treatment sing adudi naton funba kok chikpa naton mahitoi na taba hakthi khanba mit hakachaba nakong ngangba naton manam phawdaba thaba kheba madi khanau naba asina chimbani Akupa Marol Gitama contact number 9856855500 natraga 9774454063 da contact tawbirao. Mari Maga, say Taramuki Mayani. Ito budi, daw bi mukta da yung dagi. May sinus layer mamayampi. Kura ba tumo ko ba dia? Kura ba? Na tumo di kara ayun din kay tani ka puli ba? Yung ka na. Ya di para ni ko nang chip puli je. Si manu ko saw yung ba to asi mapan thomi dina. Si manu da jang gre ko. So manu da jalaga usama su ko le ba.
Strengthen the school community and enhance relationship and connectivity by encouraging community environment gi objective da Educon haina mingthon ba community event ama UNACO group of institution na pangthok chagadori lagliba February gi date 1 amadi 2 numit nini chupna pangthok chagadori ba school community event na pre-nursery dagi na higher secondary da leiba mahiroi singna saruk yabagi khudong chaba du thamzari Education beyond boundaries haiba thim da sinjari ba students singi tongan ba category da makhal kaya gi events sing thamzari panel discussion on latest education trends and workshop on different topics by guest speaker, multicultural dance competition, written quiz competition, story writing competition, painting competition, science exhibition, debate competition, aduga on sport akoy reels competition amasu sinjari aduda natana fashion show amadi atop nungarve event kaya amasu thamzari mayam ki entertainment gi damakta Binita Laisham gi live performance su uchagadori event nasigi hen akuba marol gi damak makada pizari ba contact number asida natraga www.educon.in da pau phobi bayagani Sinjari ba school community event asibu support agibo ina UNACO school chanungda lakiduna parents amadi mayam pumna makna saruk yabiyo haina haizari Educon, powered by UNACO Group of Institutes.